Hi ma'am. Mapham si Turen mapani handa New Year 2020 amasung 2021 gi New Year da picnic chanabagi yam thina faraba picnic spot ama koin sinaba yar mafam picnic cha yam thina nungairaga doba haidare ne Turen gi singju yam thina luraga chele hazi mayam thakpa mak nungaite haragasu picnic chanabada changba ising gai loina mak sinaraga thaknaba dudang pura laga atai ising di loina mak Turen sinaba yarne chak thongba enjang thongba kolik phengba iruzaban ayaragani Turen gi isingna picnic tawda yam thi nungairaga dawba mafamni la ising chawbada haramin Turen mapan yang si lampak le lengoi ngatane si pholi hai lengoi hai dra koi desert ki type te lai ramani aina hoi chali se Turen lom dane si lambi si chali si Turen yakanda Turen gi ising ju lake lambi se kudu kudak tawsida camera se khar dillengam bani khal ising mayam tandraga dise chongdharaga iruzaba yaba mafamni sisu ising yam thina lure sisu jum tawra ulake yo sini se lambi se ada horisingina singnang ngakhtane yam thina phajaba haidare ne singnang tourist spot oina semdokpa yaraba mafamni haiba tare ne picnic chanabada yam thi nungairaga dawba pura plain oina leirabane hazi yam nanna mongsongadi yam leitre hazi handi yam leiramane hajikti khara kokre Turen na hajalamdana ba yamse tourist spot oina picnic spot oina sinaba yaraba mafam handa 2020-21 gi New Year da mayam sida laaga chaba yam thina nungairani aslang kuno pai gai lairibse yang desert ki type lai bani ho desert haitare ne dei yesu lake ji Turen maya yaw dawre in chalipsi Turen mapan yaw dawre atunna yang picnic sana ba kyam nungai ni uruma nan khallaga haitare ne ko masala nga phagi male min New Year picnic am thina chaba nungairaga dawba jaga ni sini se Turen ki leiriba condition ji na Imphal Turel ni ising jing asi khar nairam daw tawise siki wang masida su chanabe ai khumut kitang handok chage koi lot ke ay re
ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯨꯔꯤꯁ ꯄꯤꯛꯅꯤꯛꯁꯦ ꯁꯣꯏꯗꯅ ꯐꯝꯖ ꯂꯥꯛꯄꯤꯌꯨ ꯕꯥꯏ